Sinumidawaram Fonkiba Tuan Manipuri Sifong Singdigi Maru Evi Epoxing Konga Saraga, Manipur Top Channel Gimakedi Miamna Tamzagi Hanmada, National Teacher Award Fanglaba Ningmario Simre Amadi State Teachers Award Fanglaba Oza Mapal Okre have a palm Fongle. Education is Department Sindunangasi Classic Grandie that National Teachers Award Fanglaba Ningmario Simre Amadi State Teachers Award Fonglaba Oza Mapal Okre have a palm Fongle. Thaura Maduda Sarugyaki Education Amadi External Affairs Ki Union Minister of State Dr. R.K. Ranjanai School Fagat Hanabagdamak Langang Pitrakpa Senpam Sing Mapung Fana Sezinaduna Apaba Mahiroi Puthoksi Hairaduni Award Fangliba Ozagi School Adugi Pibam Yengnaba Taudang Prime Minister na Sinaraki India gi Mapam Kayadasu National Award Fanglaba Oza Singi School Singda Satlure Indiana World Class Education ki Khudung Saba Mapung Fana Lehenba Haibisi Asoba Pandamni Anoba National Education Policy Asidadi Hanagi Policy ki Ahobasing Ayamba Menchele Policy asi Minister Officer na Hairakpa Ngaidana Ozagi Community Singna Munna Nainaraga Atubada Satna Hanana Bohona Gatabani Policy asina Class 6 tagi 10 Fawa Vocational Course Kaya Mapung Fana Yaholi Amadi Class 11 Amadi 12 na Laingang na Seal Puthok Entrepreneurship Tahongani Education Zati ama semgat pada asoba Taudang Lauduna Lady Hainisu Paus na Makatana Fongdorakli Makasa Tarakpoina to Pamaru eba Pau Krana Isram Portal da Unorganized Sinmi Kror ama Hena Register Tokre Manipur Hena Kumang Sauksin Hanbagi Tangai Fadaba Lady Isram Portal na Agas Kungatarukta Heg Loans Taukibadigi Unorganized Sinmissing Register Tauhonbagi Kongjang Kankalakli Saurakpa Numit Kungamarini ki Manungda Portal Asida Sinmi Crore Ama Natragana Million Tarai Hena Register Taure Amasum Portal Asida Ngasi Fawada Worker Kaya Register Taurakle Masigi Manungda Saurakpa Beneficiary Sada Nifuga Homdoina Nupini Amasum Sada Nifuga Tarena Nupane Amasum Construction Pirol Puthokpa Nga Phaba Gig amasum platform gi thabak lambi da pot jonba yum gi thabak tawba lawuba amasum mari leinabasing transport sector amasum atopana singba tuan ba sector singi unorganized sinmi singi pak sawba database ama semba gi khwaidi gi hanba khongthang oriba Isram portal asi labor amasum employment gi kendra mantri Bhupender Yadav amasum Raja mantri Rameshwar Delina August Kunga Tarukta Haudoki Bani Hainasu Pausin Makatana Fongdorakli Atopa Pawamana Sel Handokadabani Haibigi Kongjang Sogwatli Adubu Mahiroi Singdi Admission Tahongadabani Desam Tuan College Singi Student Union Admission Rate Sel Henzili Haina Kongjang Sangsin Bagalonana Sel Hantabinaba Wapam Kya Tamlakli Basi Desam Impal College Unit Council na Sogwatli Haibaga Lonina Impal College da Mai Tamgadaba Mahiroi Singna Admission Tauba Hauramlaga Leptuna Lady Basidi Laibak Thibani Haina Desam Impal College Unit ki Council ki Secretary Publicity and Propaganda Naurem Zulia Sanuna Thadurakpa Sirul Amana Haidi Malem Yoina COVID-19 Laina Laisana Maram Oiraga Hiram Kya da Asoba Saithing Kya Ngasisu Leptana Piri Saithing sing asigi manungda education dasu matam sangna saithing piri state asidasu school college university sing punam matam sangna thingjinduna leiri matang sida unit college asina hangningbadi hauzik session 2021 gi BA BSc BCom tamnaba admission haunaduna hauzi college sing admission sathari adubo session asigi admission rate sel henjili haina tuan ba college sing gi student union na Masigi matangda sel hantahanbinaba wapam kya thamlakli basi Desam Impal College Unit Council nasu sogoli adubo session asigi Impal College asida mahi tamgadaba mahiroi singna admission tawba horamlaga hauzik leptuna laidibasi yamna laibak thibani maramadun education yu amadi college asigi principal na athuba matamda masigi waroi sin ama puraktuna admission process makha sathabinaba honabi yu haina mahiroi lup asinasu appeal torakli Makasa Tarakpoina to Pawamana State UT Singda vaccine dose crore
humdraga hena fangankre kendra lengakna lebak sin matuna covid-19 vaccination gi khongjel yangkhat hanba amade miyeng pakthok sakthok hanana ba phirep lauri mipung kuning de vaccine phangan bagi anauba tangkak asi sai asi gi jun kunga mathoi digi haukibani state amasum UT singda makoi masana hena phaba mongda thaurang tawjanaba amadi vaccine supply chain streamline taunaba vaccine ni hena phanganduna amadi vaccine leiba leitabagi phiba mangjaunana uhanduna vaccination drive asi hengat halle haina su paw sina chu phungdokhi atopa paw amana manipur dasu opposition party taraga mathoi punsinduna modi lengaki mayokta protest sathaba hokre heba paw musu phongli leibaki constitution democracy secularism tungi mirol kannaba opposition party sing ngasidagi thasigi kunthra pawba nation wide sathagadoriba protest asibu sawwaladuna manipur dasu opposition party taraga mathoina ngasidagi khongjang changsinba hokre haina supali atopa pawamana hanagi CM Ibobina mai thananaba polam sing pikre thawal kendra gi manungsana leiba thaudam public polo ground da mai thananaba gidamak changba polam sing floodlight wire bulb holder na singba thaudam gi miyamna thawal kendra gi MLA su oiriba hanagi chief minister Okram Ibobi amasum khangabo kendra gi MLA Surja Kumar Okram gi miyeng makhara khusina kre haiba paw musu phongli atopa pawamana Manipur da mayai hoirap kanba yuwa hakre Manipur gi Urkhul district Siruidagi saurana kilometer kuntraga mathoi lapna ngasi magnitude 5.0 gi sangna yuwa hakre adubo yuwa haki baduna yum kai tekpa mi siba amadi asu apan yawbagi pawdi leiti haina official singna phungdokre yuwa haki badu ngarang ahing nongyai matung pung 12 minute yangkhai ga marida thokibani madugi epicenter na Ukul district ki Siruidagi saurakna kilometer kuntraga mathoi rom lapa maphamda oiki ngasi gi mayai oirap kanba yuwa adu lainungda kilometer marfugani thoi yauna nikhi haina National Center for SCS Ministry of Art Science na haiki haina pausina su phungdorakli atopa pawamana hui langda thurambagi khongsa tatpaga loinana walking satpasingna thengnarakpadagi hospital laikanakre Imphal East ki manungsana leiba thangmaiban sairau singda sa phanaba thakpa langda thuduna leiruraba hui ama makhong khongsa tatuna taduna leirambadagi walking satpa miyoi singna thengnabadagi Yening Animals Foundation YAF ki helpline da paw pirakpadagi khudakta YAF ki executive member joint coordination committee on wildlife and biodiversity JCCWB gi co-convener KS Hayes Johnson lusingma team ama sangsinduna sokpo hui asi veterinary hospital pukhatuna layeng pathap sathakre laikai dugi miyoi singna phungdorakibada sairau singi singsang napomda lang thakpa madi nungmai kapagi thaudok mamangda kayarak thokiba laikre ngasi su khongaudana hui asi langna thuraba matungda leiriba phibamda hairiba area sing asi miyeng changaningbagi apamba phungdokhi YAF ki chairperson Sapana Laisramnasu langthak liba numai kap liba miyoi sing khangdoktuna Wildlife Protection Act 1972 gi matungina sairak phanganaba Forest Department da taksingani amadi area sida wild animal singbu maning tamhanaba honabada chauraba thaudang lauragani haibigi thajaba laikai club singda thajaba pikhi hainasu phungdokhi atopa report amana Mahairoi Singh School kahananaba warep Supreme Court na laubangamdi haikre pandemic na maram oiduna thingjinduna leiriba leibasigi school sing da Mahairoi Singh kahanduna school sing amuk hana hangdo hanana bu warep laubangamdi haina Supreme Court na phongdokre hairi amaramdana ex servicemen welfare association sugununa BJP gi intending candidate CL gi mating pangkhiba leiti haina phongdorakle ex servicemen welfare association gi Ming Sijinaduna Kanaguma Lanai Miyoi Krana Sugunu Kendra Lakadaba Mikalda BJP gi intending candidate Oigini Haiba Serau Awang Laikai digi Dr. Mukta Sana Kauba Miyoi Amada Sel Pangmagi Wapam Sing Masa Masagi Lanai Interestani Amasum ex servicemen's welfare association Sugunuga Karigumi Hiram Amatada Mari Lainadi Haina association gi president Sanasab Mani Yaina ngasi Sugunu Dalaiba association sigi office ta pangthokpa pawgi mifam amada phongdokre sohairi
ꯇꯦꯟꯇꯪꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯦꯁꯤꯕꯨ ꯃꯦꯆꯀꯤ ꯑꯔꯣꯏꯕ ꯄꯨꯡꯐꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯁꯤꯟꯗꯣꯛꯈꯤꯕꯒꯤ ꯋꯥꯍꯪ ꯂꯥꯛꯀꯗꯧꯔꯤ꯫ ꯍꯧꯖꯤꯛ ꯐ꯭ꯔꯥꯟꯁꯇ ꯆꯠꯊꯔꯤꯕ ꯂꯤꯒ 1ꯒꯤ ꯃꯦꯆ ꯑꯣꯏꯅ ꯄꯥꯔꯛ ꯗꯦꯁ ꯄ꯭ꯔꯤꯟꯁꯦꯁ ꯁ꯭ꯇꯦꯗꯤꯌꯝꯗ ꯁꯥꯟꯅꯈꯤꯕ PSG ꯑꯃꯗꯤ ꯂꯤꯌꯣꯟꯒꯤ ꯃꯦꯆꯇ ꯃꯦꯁꯤꯕꯨ ꯃꯦꯆꯀꯤ ꯑꯄꯤꯕ ꯃꯇꯝ ꯂꯣꯏꯒꯗꯕ ꯃꯤꯅꯤꯠ 15 ꯋꯥꯠꯂꯤꯉꯩꯗ ꯁꯤꯟꯗꯣꯛꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯃꯦꯁꯤꯕꯨ ꯄꯥꯝꯅ ꯌꯦꯡꯂꯤꯕ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯐꯦꯟꯁꯤꯡꯒꯤ ꯄ꯭ꯔꯦꯁꯔꯗꯒꯤ PSGꯒꯤ ꯀꯣꯆ ꯃꯣꯔꯤꯁꯤꯌꯣ ꯄꯣꯆꯦꯇꯤꯅꯣ ꯈꯪꯉꯥꯎꯅꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯃꯦꯆ ꯑꯗꯨꯅ ꯍꯦꯛ ꯂꯣꯏꯕꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯥꯎꯃꯤꯁꯤꯡꯒꯤ ꯑꯍꯥꯟꯕ ꯋꯥꯍꯪ ꯑꯣꯏꯔꯒꯅꯤ ꯈꯪꯂꯕ ꯃꯦꯁꯤꯕꯨ ꯁꯤꯟꯗꯣꯛꯈꯤꯕꯒꯤ ꯆꯞ ꯆꯥꯕ ꯃꯔꯝ PSGꯒꯤ ꯀꯣꯆꯅ ꯄꯤꯕ ꯃꯊꯧ ꯇꯥꯈꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯀꯟꯇꯦꯟ ꯑꯃꯅ CPI ꯈꯦꯇ꯭ꯔꯤꯒꯥꯎꯅ ꯁꯦꯈ ꯅꯨꯔꯨꯜ ꯍꯁꯟ ꯁꯧꯒꯠꯀꯅꯤ ꯍꯥꯏꯈꯤꯕ ꯔꯤꯄꯣꯔꯠ ꯑꯣꯐꯤꯁꯤꯌꯦꯜ ꯅꯠꯇꯦ꯫ ꯈꯦꯇ꯭ꯔꯤꯒꯥꯎ ꯂꯣꯀꯦꯜ ꯀꯥꯎꯟꯁꯤꯜ CPIꯅ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔꯗ ꯃꯤꯔꯦꯞ ꯑꯣꯏꯒꯗꯧꯔꯤꯕ ꯁꯦꯈ ꯅꯨꯔꯨꯜ ꯍꯁꯟꯗ ꯁꯧꯒꯠꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯔꯤꯄꯣꯔꯠ ꯑꯣꯐꯤꯁꯤꯌꯦꯜ ꯅꯠꯇꯦ ꯍꯥꯏꯅ CPI ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ L ꯁꯨꯇꯤꯟ ꯀꯨꯃꯥꯔꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔꯗ ꯂꯥꯛꯀꯗꯧꯔꯤꯕ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯗ NPPꯒꯤ ꯃꯤꯔꯦꯞ ꯑꯣꯏꯒꯗꯧꯔꯤꯕ MD ꯁꯦꯈ ꯅꯨꯔꯨꯜ ꯍꯁꯟꯗ CPI ꯂꯣꯀꯦꯜ ꯀꯥꯎꯟꯁꯤꯜ ꯈꯦꯇ꯭ꯔꯤꯒꯥꯎꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯅ ꯄ꯭ꯔꯤꯟꯠ ꯑꯃꯁꯨꯡ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯤꯗꯤꯌꯥꯗ ꯌꯥꯎꯈꯤꯕꯗꯨꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯑꯊꯨꯕ CPI ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡ ꯃꯤꯐꯝ ꯐꯝꯗꯨꯅ ꯌꯥꯝꯅ ꯀꯨꯞꯅ ꯈꯟꯅꯈ꯭ꯔꯦ꯫ CPI ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜꯅ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯒꯨꯝꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯒꯤ ꯀꯦꯟꯗꯤꯗꯦꯠ ꯑꯃꯠꯇꯗ ꯅꯠꯇ꯭ꯔꯒꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯠꯇꯗ ꯁꯧꯒꯠꯄꯒꯤ ꯋꯥꯐꯝ ꯈꯟꯅꯈꯤꯕ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯒ ꯈꯦꯇ꯭ꯔꯤꯒꯥꯎ ꯂꯣꯀꯦꯜ ꯀꯥꯎꯟꯁꯤꯜꯅꯁꯨ ꯃꯁꯤꯒꯤ ꯃꯔꯝꯗ ꯋꯥꯔꯦꯞ ꯂꯧꯈꯤꯕ ꯂꯩꯇꯕꯅ ꯄ꯭ꯔꯤꯟꯠ ꯑꯦꯟ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯤꯗꯤꯌꯥꯗ ꯌꯥꯎꯈꯤꯕ ꯑꯁꯤ ꯑꯣꯐꯤꯁꯤꯌꯦꯜ ꯅꯠꯇꯦ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯁꯦꯡꯗꯣꯛꯆꯔꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯄꯥꯊꯣꯛꯆꯈꯤꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯇꯝ ꯃꯇꯝꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯂꯦꯞꯇꯅ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ꯫ ꯑꯦꯟ ꯊꯦꯡꯛ ꯌꯨ꯫